Ring tabir ko ay puno po image TV na taram na oksabagaloy na Brajas Kumar na krumjari ngasigi maruwa pauda Garib Kalyan Sammelan Thoram Pangthokre Prime Minister Narendra Modi ga miyam ga interaction program amasu chathakre No Tobacco Day Thoram Pangthoknakre tongan ba hiram kayada intern taunanaba nurse amadi paramedic punna mioi mari ngasi Japan gidamak amthakre toinana PM Kisan Scheme gi makhada beneficiary singi pinanaba lupa crore lising kumathoi release tawkre haina Prime Minister Modi na phongdokre mapungoi pau lobirasi Prime Minister Narendra Modi na paikhatliba thabak sing miyamna kaude mahakti Bharat miyam gi marupni laipokni haina Manipur Chief Minister N Biren na haikre ngasi District Administration Imphal West amadi Manipur lengaki Planning Department na sinduna tongan ba lengaki scheme singi kanaba phangliba beneficiary singa laibak asi Prime Minister ga interact tawbugi program Garib Kalyan Sammelan gi thoramda Chief Minister Biren na mathki wapam asi phongdokibani konung bamangda laiba City Convention Center da pangthokkiba thoram aduda Manipur gi Chief Minister N Biren na athoiba mitung lamsang SC MLA S Rajan na thorom mapu oiduna langthabal SC MLA Karam Syam Manipur gi Chief Secretary Dr. Rajesh Kumar amadi Manipur gi DGP P Dongel na guest of honor oikhibaga loina Manipur lenga ki MLA Singh Adhaksya tongan ba beneficiary amadi Manipur lenga ki maru oiba official singchu saruk yaki thorom adugi saruk ama oina India lenga ki lairiba tongan ba scheme PMJAY PMMNY NFSA PMKSY na singbasing asigi kanaba phangliba Manipur gi beneficiary singna makoi experience share tawbaga loinana India lengak amadi Manipur lengak asibu thagat pa phungdoki Prime Minister Narendra Modi na luchingba double engine lengak asina paikhatliba tongan ba scheme singi minute 30 gi oiba film exhibition amasu thoram aduda utki ngasigi sammelan adu India gi Prime Minister Narendra Modi na Himachal Pradesh ki Simla dagi live ta wangang kibaga loinana beneficiary singa interaction program amasu pangtoki amadi thoram aduda miyam punna saruk yaminaki thoram gi athoiba mitung plan gi warol pirduna Chief Minister N Biren hai malem gi oina amukta thoktriba amadi India dasu aikoina amukta expect tawdriba Prime Minister na khallaba matungda tawrakliba thabak mayam asigi manungda miyam gi damak scheme mayam ama paikhatli masida amuk miyam gi awat apakari lairibage haiba khangnanaba Garib Kalyan Sammelan haiba sisu amuk pangthokli wakraba kanasu sokna panaba yadraba COVID-19 gi matam aduda Prime Minister Narendra Modi na miyam gi awaba sing khangwiduna paikal kiba scheme sing asi angakpani bot ki damak pangang da ngang banate maram asina Prime Minister gi lanmi oiduna ekoichu mahki matung illibani Manipur lengakta BJP gi lengak asina ahan balak matamda go to village go to hills mission paikhatki makha chatharak pa oina ani suba BJP gi lengak lakpa matam asida su hojik mission sing asigi ani suba tangkak paikhat paga loina sub division kaya khaidokuna scheme sing asi miyamda phanghanba amadi mipung khuding thabak pibagi thabak paikhati haiki nakal amromda ngasigi thoram asi Manipur gi district taratruk ta leiba Manipur gi MLA amadi minister singna thoram asi pangthokli loinana Pradhan Mantri Awas Yojana PMAY Ayushman Bharat Pradhan Mantri Jan Arogya Yojana PMJAY Pradhan Mantri Mudra Yojana PMMY Pradhan Mantri Kaushal Vikas Yojana PMKVY Swachh Bharat Mission Jal Jeevan Mission PM Kisan Samman Nidhi PMKSN Pradhan Mantri Ujwala Yojana PMUY Pradhan Poshan Abhiyan na singba scheme kaya asina Manipur da ngasi fawda
कानबा फंख्रबा अमदी वाटहौरिबसिंगी कानबा पीननबगी मटांगदा चीफ मिनिस्टरना सुगाइना पाउदमखी कक्चिंग डिस्ट्रिक्ट की ओइनासु डिस्ट्रिक्ट एडमिनिस्ट्रेशन कक्चिंग न सिंधुना गरीब कल्याण सम्मेलन की थोरम कक्चिंग वारी कोंगोई कम्युनिटी हॉल दा पांगथोखरे गवर्नमेंट ऑफ इंडिया मिनिस्ट्री ऑफ रूरल डेवलपमेंट की मखादा लाइरबसिंग द पीबा तोंगान तोंगान बखुदोंग चाबसिंगी मतांग द डिस्ट्रिक्ट की थाकता लेबा बेनिफिशियरी सिंगा पुन्न वारी सानबगी कल्याण सम्मेलन थोरम अदुदा वांगजिंग तेंथा एससी एमएलए पाउनम प्रोजेना अथबी मिटुंग कक्चिंग जिला परिषद के अध्यक्ष फुरित साबम जितेना थोरम मपु लोइना वाबाई एससी एमएलए उसम देवेन अमदी हियांगलम एससी एमएलए युमनाम राजेश्यामना अखन्नब मिटुंग सिंह ओइना सरुक याकी थोरम अदुदा सेंटर अमदी स्टेट ता लेबा लेंगाक पाइरबा बीजेपी लेंगाकना लाइरबा सिंह द पीरिबा तोंगान तोंगान स्कीम सिंह फंख्रबा कक्चिंग डिस्ट्रिक्ट की बेनिफिशियरी सिंहना मखोइना फंकिबा कानाबा सिंहगी मटांगदा मियाम द पाउदम की लोइना थोरमगी अथोइबा मिथुंगलेन ओइखिबा एमएलए पाउनम ब्रोजेना प्राइम मिनिस्टर नरेंद्र मोदी बु थागतपा फोंदोक लदुना हाई भारत ता ममांगदा लेंगाक कया लेख्रे अदु प्राइम मिनिस्टर मोदी की वखलोन असी यामना तोंगाली महाक्की वखलोन असिना मरम ओइरगा ngasi मालेमगी यामना कॉम्पिटिटिव ओइबा लमजेलदा अखोइबु मांगजिल थाना पुरकबा ngamliba असिमक अंगकपनी फोंदोखी अमरोमदा डिस्ट्रिक्ट एडमिनिस्ट्रेशन जिरीबामना सिंधुना गवर्नमेंट ऑफ इंडिया मिनिस्टर ऑफ रूरल डेवलपमेंट अमदी प्राइम मिनिस्टर नरेंद्र मोदी जी की मीटिंग मखादा interaction with beneficiaries of public welfare schemes and devolution of 11th installment of more than rupees 21,000 crore to more than 10 crore farmer under PM Kisan gi program Jiribam district ki Babu Prada leiba JMC auditorium hall da pangthokre thoram aduda lamlai SC gi MLA KH Ibomcha Singh Jiribam municipal council gi caretaker S Santi Devi additional SP operation A Sadananda amadi ADC Jamson Hangsin chief guest amadi guest of honor sing oina saruk yaki Laibak asi BJP lusingba sarkar sina miyam gi yaipana paikhat liba scheme sing miyam gi khudong chaba miyam na lobiu haina textiles commerce and industries minister Nemsa Kip Gena phongdokre ngasi mafam kaya da pangthokhiba garib kalyan sammelan gi manungsanna district administration kangpokpik na sinduna Sadar Hills Autonomous District Council all the pangthokpa thoramda minister Nemsa Kip Gena hai scheme kaya asigi maramda khanggadaba mioi singnasu mari leinaba DC office ta chatuna akhang ai singa tanaduna kanaba lobiu mahakna hai scheme sing asi miyamda haktengnana yohonanaba block official singi kuthang amadi BJP dalnasu block level da hotnargani BJP na lusingba anirak suba sarkar asigi numit chamani da pakhat kadaba thabak thorom kayasu block level gi thakta hotnargani phongdoki thorom aduda kangpokpi DC SP mari naba official sing scheme kyagi beneficiary singsu saruk yakhi गरीब कल्याण सम्मेलन की थोरम असी चुचांपू डिस्ट्रिक्ट की हिंगटम लमकाद लेबा YPA हॉल सुपांगथोकी थोरम अदु ट्राइबल अफेयर्स एंड हिल्स हॉर्टिकल्चर एंड सोल कंजर्वेशन मिनिस्टर लेटपाउ हॉकिपना प्रिसाइड तौकी लोइनाना MLA सिंह LM खोटे अमदी चिंगलुनथांग DC चुचांपू पवन यादव SP चुचांपू शिवानंद सर्वे अतै डिस्ट्रिक्ट लेवल ऑफिसर सिंहसु सरुक याकी थोरम सिगी तुंगदा बेनिफिशियरी सिंगना मखोय मखोयना पंगलकपा एक्सपीरियंस सिंग अदु मियामदा शेयर तौकी ngasi numit kharani manipur da covid positive oiba mioi amatta thengnarudraba matungda hokhi pung kunmari asida mioi ani covid positive oikhre pungpham asida mioi chamaga 35 covid test tauki maduda mioi ani positive oikhibana ngasi covid positive oiba changsa da ama dasmik taret ta leki state asida lachat asi lakpadagi apunwa mioi lak ama lising kontra taret chani kontra nipan covid positive oikhre masi manungda mioi lising aniga chamaga kun laikhidre Kaching High School 1984 Metric Batch Lions Club of Kaching Greater Amadi Grace Cottage Academy Kaching na pun na kusam na duna sinduna World No Tobacco Day thorom ngasi Grace Cottage Academy Kaching na pangthokre Tobacco threat to our environment haiba
theme da pangthokkiba thorom aduda Kaching High School 1984 metric batch ki president Naurem Munal Maitei Lions Club of Kaching Greater gi president Dr. Mayanglamam Rajkumar amadi Image TV Kaching gi editor Uttam Kumar Naurem na athui mithung sing oina saruk yakhi thorom aduda wangang loi kayana hidak mana sijinnabana aikoi gi hakchang da hakthingna sohan watanatana aikoi gi environment ta sohaliba kaya gi matang da tongan ba okhalon kaya Hongdok nabaga loinana aikoi punna hidak mana siznabadagi laptop lasi aikoi gi environment aikoi punna convenience haiba wafam sing hongdok naki Ningol club na lamdam asidagi mayai kaba chinjak maru fangna muthat naba changchilakba tongan ba khongjang gi saruk amu oina ngasi 31st May 2022 gi nongthil pung ani taba matamda Thawal district ki manung chanba Hairok part 2 maya lekai Bamon Mandop da Ningol club na sinduna malem pumbada pangthok liba tobacco threat to our environment haiba timda World No Tobacco Day gi thorom pangthokkiba thorom aduda Dr. Y Nokul Chief Medical Officer Khundongwam President Ningol club na President Chief Guest amadi President oina Lengshin ki Hijam Prekumar President Kada amadi Pulsan Takhel Changbam President Kanjamush Club Manipurna Guest of Honor oin Sawyaki thorom aduda Dr. Chongtham Noren Singh Advocate Ranibla Yengkom Secretary Manipur Cancer Research Forum amadi Loitongwam Ajit SDPO Thawal Resource Person oin Saryaki loinana Kada Head Office ki Thomi Singh chu thorom aduda miyamda marik chumba ofam kaya thamki District Legal Services Authority Tamelong na Manipur State Legal Services Authority gi mejeng makada ngasi World No Tobacco Day gi thorom Saron English High School Longmai Bazar Noneda pangthokri thorom dugi manung channa slogan writing competition amasu pangthokki haiba competition aduda class 10 gi mahiroi Damsuibo Abonmaina first Kachungailu Rongmaina second amadi Mongkan Boy Gangmaina third taduna manalauki Manipur legang na changchiliba war on drugs 2.0 gi saruk ama oina ngasi Kaching police ki kangbu singna tongan ba thodok anida heroin number 4 ni chingnaba powder gram saniga hubu manga phagatkhre ahan ba thodok adu ngasi nongsil pung ani makharom tabada thokibani maduda Commando Kaching Unit ki OC Inspector Muhammad Abbas Khan ki kangbuna Palel Police Station da achat awak sing thiba humbada Maruti Swift number MN02C 0751 ama lakpada check taunanaba khamki maduda nanthoknaba hotnarakhi adubu commando team aduna gari adu Palel laimangai chingjin Sidio check point ta khamlaga driver amadi tonglakpa miyoi sing check tauki Makhoi wang pahong chatabada miyoi ani adu amana Daniel Thangin Haukip sahi kuntret apokpa Lamthang Haukip Chuchanpur district ki Jion Bang Tuibong dagi amadi Lunminthang Guite sahi kunmari apokpa laikhidraba Ngamjapau Guite Senapati district ki Khamenlok village dagini haiba khangba ngambaga loinana gari adugi manung mapan ningthina sector wada soap case drama panda Heroin number 4 ni singnaba powder sing adu yaramba thenaki haiba powder sing adu soap case sing lokthoklaga arumba onbada gram chaniga kuntramanga lummi meoi ani makoina tonglokpa gari amadi drug sing adu phagatle haina ngasi Kaching district police ki SP Sri Bach IPS na mahaki office da pangthokpa pawmi famda hongdoki atopa thodo amada drug Puthok pusin tauba nupi ani district commando unit Kaching na phagat ki team adu Subedar KSS Prakashan Lusing ki aduga ICL Rohit na assist tauki aduga nupi ani adu phabada commando personnel nupi amasu yauki pharaba nupi ani aduna cooler paileng lamkang opuroiba laikhidraba je ringhon lamkang center dagi ni aduga atopa amaduna je Sophia lamkang Care of Worthing Lamkang Kunudagini Makoi ani asi Palel Bazar da laiba Somnai sahi Yankai Kawamyo Amagi Bhara gi kadagi phakibani Makoi ani dagi heroin number 4 ni chingnaba powder gram kontra phagatki paramyo ani amadis polam makha taba ayan gi oiba action lokhan anagwe damak Kaching police station da sinar le hainsu SP na makha tarakli
while doing frisking and checking at Palel in order to detect the movement of antisocial elements and illegal items. One vehicle containing one Maruti Swift vehicle bearing the number MN02C0751 was asked to stop for frisking and checking. However, the vehicle tried to escape the checking point by speeding the vehicle. It was subsequently detained after hot pursuit, and upon thorough search of the vehicle as well as its occupants, 19 soap cases containing suspected heroin powder were detected. मथंग सही इंग कुमजा लिसिंग अनि कुलुमदोइदा त्रिपुरा दा पांगथोकदोरिबा जनरल इलेक्शन दा नेशनल पीपल्स पार्टी की मिरेप पुथोक्तुना मिखल थेंगनगनी हाइना पार्टी असिगी नेशनल जनरल सेक्रेटरी लोइनाना त्रिपुरा की इंचार्ज टू ओइरिबा कक्चिंग एससी एमएलए एम रामेश्वरना फोंदोक्रे अगरतला प्रेस क्लब ता पांगथोकपा परमिशन उनबा अमदा एम रामेश्वरना हाइकिबदा मेघालय यावना अरुणाचल प्रदेश अमदि मणिपुर दा एनपीपी की एमएलए कया माइ पाक्तुना पार्टी असिगी मपांगल कन लैरी त्रिपुरा की ओइना हंदक लाक्लिबा मिखल असिदा एनपीपी ना पार्टी असिगी ओइबा मिरेप थादोक्तुना मिखल थेंगनगनी पार्टी असिगी मरु ओइबा डिमांड सिंह दी मियाम की दमक सन्मिटलोन चौखट हनबा एजुकेशन मटिक चाना फंगहनबा अमदि मियाम दा मथौ ताबा मरु ओइबा पोलम सिंह अदुबु पीबना ओइगनी हाइके मणिपुर दगी नर्स अमदि पैरामेडिक पुन्ना मियोय मरि जापान दा इंटर्न तौरनबगी दमक ngasi chija hospital dagi lamthakre hairiba intern tawgodariba sing asi ARMS incorporation na tha ahum gi Japanese language amadi Japan gi tongan hiram sing da training piduna Japan da sahi ahum dagi manga pawba intern tawgodabani hairi chija hospital gi conference hall da pangtokpa lamthabagi thorom da health director Dr. K Rajo na hai hojik khumang yang na ana layangi lamda चौखलक इबा असिदा तोंगान कंट्री सिंगी अनौबा टेक्निक अमदी वाखलोन सिंग अकोइना तमसिनबा मथौ ताई महाकना हाई ngasi चटकदरिबा सिंग असिना चौखलबा जापान गे एडवांस ओइरबा टेक्निक कया सिंग पुरक्तुना लंदम असिदा कानबा कया सु पीरगनी फोंडोखी हाइबा थौरांग असि टेक्निकल इंटर्न ट्रेनिंग प्रोग्राम TITP गी मखादा पांगथोकपनी हारी ngasi gi thoram aduda sija hospital gi chairman and MD Dr. KS Palin ARMS incorporation gi sales head Nagatoshi Sibata amadi healthcare trainer Arisha Sirantinan saruk yaki Agricultural and Processed Food Products Export Development Authority APEDA Government of India gi yang makada PhD Chamber of Commerce and Industry na sinduna Potential Northeast Outreach Program on Agri Exports Focus State Manipur haiba topic da nomagi oiba outreach program ama classic grande da pangthokre program hogdokpagi thorom aduda Professor PH Ranjit Sharma Directorate of Extension Education Central Agricultural University Peter Salam Managing Director Manipur Food Industries Corporation Limited amadi Michael Asom Secretary Commerce and Industries Textiles Government of Manipur na thorom mapu oina saruk yaki workshop asigi matang da PhD Chamber of Commerce and Industry gi secretary na permission da phongdok laduna any gi state singi low singu pothok sing asima panda thadokpa hengat han bagi pandam da pangthokpani any state sing da supply chain leitabana pothok kaya ama atopa pan lamdagi Indiana leiri Manipur su tongan ba pothok sing atop state sing na yamna pamnari masigi pothok sing asi mapung fan export tawba ngamlabadi lomi singi economy amadi lamdam asigi chaukat lambi da khumang choksin gani maram asina supply chain lengdana leibagi tangai padabalai haina phongdokhi A lot is required to be done in the state of Manipur in particular and in the northeastern region. The supply chain is almost non-existent in the northeastern region, and therefore there is a need to establish a good value chain through which the agri products which are unique in the northeastern region, such as for example in Manipur you have the best of turmeric grown here, you have the best of ginger coming up here in the world. Simla da pangthokpa road show amada Prime Minister Narendra Modi na mahaki
khawalket adu khamhalaga nupi macha amana yekpa mahaki apokpi Hiraben Modi gi painting ama yengkhei Simla gi Rich Badan tabalambi adu Prime Minister Modi bu yengnanaba tholakhiwa miyamna pikthanki miyam marak aduda anu kaubi nupi macha amana Prime Minister Modi gi apokpi gi portrait ama paiduna lepa ukhi portrait aduda thilladuna mahaki car adu khamhalaga nupi macha adugi manakta laktuna Prime Minister Modi na nupi macha aduda naming kari kawi kadai lei painting asi yekpada namit kayani sangi haina nupi macha aduda hangki nupi macha aduna mahak Simladagini portrait yekpada nomu sangki Prime Minister gi portrait amasu Deputy Commissioner Office ki kutangda thakre haiki Garib Kalyan Sammelanda saruk yarduna Prime Minister Modi ngasi Simlada thunglakibani Pradhan Mantri Kisan Samman Nidhi PM Kisan scheme gi makhada beneficiary crore ama henbada pinanaba lupa crore lising kunmathoi Prime Minister Modi na release tawkre hairi Rohingya minority da Myanmar gi military na kahena ot anei chathaki haibagi maramda iba maming yamna chatpa foreign lairik ama kongbagi license military junta na cancel tawkre Buddhist na majority oiba lebak aduda lisingani 33 ta military na ot naibadagi Rohingya lising sa kya Myanmar thalukna chenakibani mihatpa nupigi ijat manghanba amadi atai crime kaya chathaki haibagi report lei Rohingya da chathakkiba miot minai kaya adu kanglup amu tumkrasunu haibagi mong da chathakibani haina United States na phongdoklibani Myanmar's Rohingya genocide kauba lairik adu iriba Irish Australian academic Ronan Lee na haikibda Rohingya gi maramda iba lairik online da yonanaba arrange tawbani mahaki license adu May 19 da cancel tawkibani Hojik Rohingya lak mapan lom yung thangnaba Bangladesh sangjapam logduna leiribani aduga Myanmar da leiba Rohingya lak taruk lom dana citizenship pidana leiri hari junta leader Min Aung Hlaing nadi Rohingya haibu hai asi bhapna sajinbani haiki aroibada maroi pau amuhanna Garib Kalyan Sammelan thoram pangthokre Prime Minister Narendra Modi ga miyamga interaction program amasu chathakre No Tobacco Day thoram pangthoknakre tongan ba hiram kayada intern taunanaba nurse amadi paramedic punna mioi mari ngasi Japan gidamak namthakre toinana PM Kisan scheme gi makhada beneficiary singi pinanaba lupa crore lising kumathoi release tawkre haina Prime Minister Modi na phongdokre asigi damak tadi paudam pizza mata solution jare mayang tabir bu pai punapu amukhanna khurumjari